ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯄꯤꯁꯛ ꯑꯃꯗꯤ ꯃꯦꯝꯆꯥ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯁꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯟꯖꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯂꯤꯛꯁꯨ ꯌꯥꯝꯅ ꯂꯤꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯨꯛꯆꯥꯎ ꯑꯗꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯦꯝꯆꯥ ꯃꯆꯥꯅ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ, "ꯍꯩꯃꯥ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯄꯪꯆꯣꯡꯗ ꯆꯣꯡꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯕꯣ? ꯍꯥꯏ ꯏꯃꯥꯒꯤ ꯄꯨꯛꯆꯥꯎ, ꯅꯪꯕꯨ ꯆꯣꯡꯒꯅꯨꯅꯦ꯫ ꯉꯁꯥꯏ ꯆꯥꯈꯤꯕ ꯆꯥꯛꯇꯣ ꯂꯣꯏꯅ ꯇꯨꯝꯈꯤꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ꯫ ꯆꯨꯝꯅ ꯏꯔꯦꯟꯖꯅ ꯐꯝꯂꯒ ꯁꯥꯟꯅꯧꯅꯦ." ꯃꯦꯝꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯩꯃꯥ, ꯃꯦꯝꯆꯥ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯆꯣꯡ ꯐꯟꯗꯨꯅ ꯁꯥꯟꯅꯕ ꯇꯥꯕꯅꯤ꯫ ꯆꯥꯛ ꯇꯨꯝꯒꯅꯤ ꯆꯣꯡꯒꯅꯣ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯇꯥꯕꯗ ꯈꯔ ꯋꯥꯏꯀꯣ ꯅꯪꯒꯤ ꯋꯥꯍꯩꯗꯣ." "ꯏꯃꯥꯕꯣ, ꯇꯨꯁꯤꯅꯤꯅ ꯍꯥꯏꯕꯅꯦ." "ꯑꯁ, ꯀꯗꯣꯝꯗꯒꯤ ꯃꯨꯛ ꯍꯣꯠꯆꯤꯜꯂꯒ ꯇꯥꯔꯝꯃꯤꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯅ." "ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯦꯝꯆꯥ ꯏꯕꯦꯝꯃ." ꯑꯁꯤ ꯍꯥꯏꯅ ꯍꯅꯨꯕꯤ ꯑꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯤꯁꯛ ꯑꯗꯨ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯐꯧ ꯕꯣꯔꯥ ꯈꯔ ꯍꯥꯞꯂꯒ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯥꯏ ꯅꯨꯄꯤ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ?" "ꯇꯥꯔꯦ ꯇꯥꯔꯦ." "ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯄꯨꯊꯣꯔꯛꯎ." "ꯁꯤꯔꯦ ꯋꯥꯕꯅ." "ꯁꯦ, ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ." "ꯍꯩꯃꯥ, ꯂꯧ ꯌꯩꯕ ꯂꯣꯏꯔꯕ꯭ꯔꯣ? ꯐꯧꯕꯨ ꯀꯌꯥꯝ ꯊꯣꯛꯂꯒꯦ?" "ꯐꯧꯕꯣꯠ 19 ꯊꯣꯛꯏ." "ꯂꯧꯁꯥꯟ ꯃꯄꯨꯒꯤꯅ ꯐꯧꯕꯣꯠ ꯀꯌꯥ ꯇꯝꯈꯤꯗꯣꯏꯕ?" "ꯐꯧꯕꯣꯠ 4 ꯇꯝꯈꯤꯗꯣꯏꯅꯤ." "ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧ ꯌꯩꯕꯗ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕ ꯏꯇꯥꯎꯁꯤꯡꯗꯨ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯕ ꯇꯥꯔꯦ." "ꯍꯩꯃꯥ, ꯑꯗꯨꯗꯤ ꯆꯦꯡ ꯌꯥꯝ ꯇꯤꯡꯂꯅꯤꯅꯦ ꯅꯨꯄꯥ ꯅꯪꯕꯣ꯫ ꯃꯣꯏꯕꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯥꯕ ꯌꯥꯗꯖꯥꯠꯂꯣ ꯆꯥꯛꯇꯣ?" "ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯑꯩꯅꯗꯤ ꯄꯤꯖꯗꯅꯕ ꯂꯥꯛꯅꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯀꯥꯟꯗꯦꯁꯦ, ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯌꯦꯟꯗꯦꯝ ꯃꯀꯥ ꯈꯔ ꯍꯦꯛꯂꯒ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯜꯂꯣ." "ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯤꯁꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ "ꯍꯥꯏ, ꯇꯥꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯇꯥꯎꯁꯤꯡꯗꯣ ꯂꯥꯛꯂꯅꯤ꯫ ꯍꯣꯔꯦꯟ ꯆꯥꯛꯇꯣ ꯄꯨꯈꯝꯗ ꯌꯥꯝ ꯊꯤꯖꯤꯟꯒꯅꯨ, ꯂꯦꯝꯃꯗꯤ ꯄꯥꯝꯃꯨꯏ꯫ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯊꯤꯌꯨꯀꯣ, ꯈꯪꯉꯤꯗꯅ ꯑꯩꯅ ꯍꯥꯏꯁꯦ꯫ ꯍꯣꯔꯦꯟ ꯌꯥꯝꯅꯒ ꯊꯤꯖꯤꯜꯂꯝꯂꯗꯤꯅꯦ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ." "ꯍꯣꯏ, ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯒꯦ." "ꯐꯔꯦ ꯑꯗꯨꯗꯤ." ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯦꯝꯆꯥꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯄꯤꯁꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯆꯥꯛꯁꯤꯗꯤ ꯀꯩꯅꯣ ꯂꯥꯏꯒꯤ ꯊꯥꯗꯣꯛꯄꯗꯧꯅ ꯍꯥꯞꯂꯤꯁꯤꯅ? ꯁꯤꯗꯤ ꯑꯩꯒꯤ ꯆꯥꯛꯈꯨꯝ 2-3ꯂꯛꯇ ꯂꯣꯏꯔꯅꯤ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, "ꯍꯣꯔꯦꯟ ꯑꯣꯛꯇ꯭ꯔꯒ ꯃꯥꯏꯅ ꯍꯥꯞꯆꯔꯛꯁꯅꯤ ꯀꯩꯗꯧꯔꯒꯦ? ꯀꯥꯟꯗꯦ, ꯂꯥꯎ ꯐꯝꯊꯔꯁꯤ꯫ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯊꯔꯒꯦ꯫ ꯉꯥꯅꯨ ꯅꯠꯇ꯭ꯔꯒ ꯌꯦꯟ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯡꯂꯝꯂꯅꯤ ꯃꯥꯒꯤꯁꯦ." ꯅꯨꯄꯥ ꯑꯃꯅ, "ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯣꯏꯗ ꯂꯩꯔꯤꯁꯦ ꯁꯥ ꯊꯣꯡꯕꯒꯤ ꯃꯅꯝꯗꯤ ꯅꯝꯗꯦ, ꯀꯥꯡꯁꯣꯏ ꯊꯣꯡꯕꯒꯤ ꯃꯅꯝ ꯑꯣꯏꯅ ꯅꯝꯃꯤꯅꯦ." ꯇꯟꯖꯥꯗꯨꯗ ꯃꯦꯝꯆꯥꯅ, "ꯍꯤꯟꯖꯥꯡꯁꯦ ꯈꯔ ꯌꯥꯝꯃꯦꯅ ꯀꯣꯝꯄꯥꯛꯁꯤꯗ ꯑꯣꯏꯅ ꯍꯥꯞꯆꯔꯛꯂꯕꯅꯤ ꯇꯥꯗꯁꯤꯡ." ꯅꯨꯄꯥ ꯑꯃꯅ, "ꯌꯥꯏꯗ. ꯍꯤꯟꯖꯥꯡꯁꯤꯗꯤ ꯀꯩꯅꯣ?" "ꯀꯩꯗꯧꯔꯒꯦ ꯇꯥꯗ? ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏꯅꯤ." ꯄꯤꯁꯛꯅ, "ꯏꯇꯥꯎꯁꯤꯡ, ꯀꯥꯡꯁꯣꯏꯅ ꯍꯥꯎꯋꯦꯅ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯍꯟꯖꯔꯕꯅꯤ꯫ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯊꯥꯎ ꯊꯨꯝ ꯆꯥꯃꯟꯈ꯭ꯔꯦ, ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯔꯁꯤꯅ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯍꯟꯖꯔꯕꯅꯤ꯫ ꯏꯇꯥꯎ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛꯇꯤ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯍꯨꯛꯇꯨꯅ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯝꯆꯥꯅ ꯌꯦꯡꯕꯤꯔꯤ꯫ ꯃꯦꯝꯆꯥꯅ, "ꯇꯥꯗꯁꯤꯡ, ꯆꯥꯛ ꯍꯥꯞꯆꯔꯒꯦ." ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯆꯥꯛ ꯑꯗꯨ ꯈꯥꯕꯩꯅ ꯀꯣꯠꯂꯒ ꯍꯥꯞꯇꯕꯤ ꯑꯗꯨꯃꯛ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯆꯥꯛꯁꯤ ꯌꯥꯎꯗ꯭ꯔꯤ ꯈꯪꯂꯗꯤ ꯀꯣꯛ ꯍꯥꯞꯂꯛꯀꯦꯗꯤ ꯑꯗꯨꯝ ꯍꯪꯂꯒ ꯂꯩꯅꯦ, ꯍꯥꯞꯇꯤ ꯁꯨꯡꯍꯥꯞ ꯍꯥꯞꯊꯔꯛꯇꯦ."
ꯄꯤꯁꯛꯅ ꯑꯍꯥꯏ ꯏꯇꯥꯎ ꯀꯔꯤ ꯍꯥꯏꯕ? ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯏꯆꯟ ꯏꯕꯦꯝꯃꯅ ꯆꯥꯛ ꯍꯥꯞꯆꯔꯒꯦꯅ ꯈꯥꯕꯩ ꯄꯥꯏꯔꯒ ꯁꯨꯝ ꯍꯪꯂꯒ ꯂꯩꯕꯁꯤꯗ ꯄꯨꯛꯁꯦ ꯊꯟꯒꯠꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ. ꯄꯤꯁꯛꯅ ꯑꯣ ꯌꯥꯝ ꯐꯩꯅꯦ ꯄꯨꯛ ꯊꯟꯒꯠꯈ꯭ꯔꯗꯤ. ꯑꯗꯨ ꯏꯇꯥꯎꯁꯤꯡ ꯀꯔꯤ ꯀꯔꯤ ꯍꯥꯞꯆꯔꯛꯈꯣꯒꯦ? ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯝꯅ ꯆꯥꯃꯟꯈ꯭ꯔꯦ ꯏꯇꯥꯎ ꯑꯣꯛꯂꯦ. ꯑꯣꯛꯂꯦꯕ? ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ. ꯃꯁꯤ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅ ꯃꯃꯥꯏꯁꯤꯗ ꯄꯨꯈꯝꯁꯦ ꯎꯞꯁꯤꯜꯂꯒ ꯆꯠꯈꯤꯅꯤ ꯁꯦꯃꯁꯦ. ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎꯒꯤ ꯍꯦꯟꯖꯥꯡꯁꯦ ꯌꯥꯝꯅ ꯍꯥꯎꯃꯜꯂꯦ. ꯑꯔꯦꯝꯕ ꯍꯦꯟꯖꯥꯡꯁꯦ ꯊꯝꯖꯤꯜꯂꯨ ꯍꯌꯦꯡ ꯆꯥꯅꯅꯕ. ꯍꯣꯏ ꯍꯣꯏ ꯊꯝꯖꯤꯟꯗꯣꯏꯅꯤ. ꯍꯥꯏ ꯅꯨꯄꯤ ꯍꯦꯟꯖꯥꯡꯁꯦ ꯈꯨꯠꯅ ꯁꯣꯛꯇꯕꯅꯤ. ꯁꯤ ꯑꯃꯨꯛꯇ ꯄꯨꯈꯝꯅꯔ ꯀꯩꯅꯣ ꯀꯨꯞꯁꯤꯜꯂꯨꯅꯦ. ꯍꯣꯏ ꯍꯣꯏ. ꯑꯁꯨꯝꯅ ꯄꯤꯁꯛꯀꯤ ꯃꯇꯥꯎꯁꯤꯡꯗꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ. ꯅꯨꯄꯥ ꯑꯃꯅ ꯅꯠꯇꯦ ꯏꯇꯥꯎ ꯄꯤꯁꯛꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯊꯕꯛꯁꯨ ꯋꯥꯅ ꯁꯨꯍꯜꯂꯤ ꯑꯗꯨꯒ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯄꯤꯖꯔꯒ ꯊꯥꯗꯣꯔꯛꯏꯅꯦ. ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯃꯥꯒꯤ ꯉꯥꯅꯨ ꯌꯦꯟ ꯂꯩꯇꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯗꯒꯤ ꯑꯃꯈꯛ ꯊꯣꯡꯂꯒ ꯄꯤꯖꯕ ꯌꯥꯔꯤꯅꯦꯕ. ꯑꯩꯗꯤ ꯁꯣꯝꯗ ꯃꯥꯅ ꯉꯥꯅꯨ ꯅꯠꯇ꯭ꯔꯒ ꯌꯦꯟ ꯑꯃ ꯁꯣꯏꯗꯅ ꯊꯣꯡꯂꯝꯂꯅꯤ ꯈꯜꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯔꯒ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯉꯝꯃꯤ. ꯐꯔꯦꯅꯦ ꯀꯥꯡꯁꯣꯏꯗꯣ ꯆꯥꯔꯒꯦ. ꯑꯗꯣ ꯉꯥꯔꯧ ꯑꯃꯗꯤ ꯍꯥꯞꯄ ꯌꯥꯏꯗꯅ. ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯗꯨꯅꯤ ꯀꯔꯤ ꯃꯤꯅꯣ ꯈꯪꯗꯦ. ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯂꯧ ꯌꯩꯕ ꯌꯥꯎꯕꯤꯔꯝꯗ꯭ꯔꯕꯗꯤ ꯃꯥ ꯃꯤ ꯅꯦꯛꯄꯗꯅꯦ ꯁꯦꯜ ꯐꯩꯅꯥꯝ ꯇꯤꯡꯂꯗꯧꯅꯤ. ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯤ ꯅꯦꯛꯅꯕ ꯁꯦꯜ ꯂꯩꯇꯕꯗꯣ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯇꯦꯡ ꯇꯧꯕꯤꯔꯦ. ꯑꯗꯨꯒ ꯍꯦꯟꯖꯥꯡ ꯆꯔꯥ ꯑꯍꯥꯎꯕ ꯑꯃꯐꯥꯎ ꯄꯤꯖꯅꯤꯡꯗꯦꯕ. ꯅꯨꯄꯥ ꯑꯃꯅ ꯂꯤꯛꯏꯅꯦꯅ ꯀꯥ ꯑꯃ ꯍꯦꯟꯒꯩ ꯂꯤꯛꯏ. ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯥꯒꯤ ꯊꯕꯛꯀ ꯑꯃꯠꯇ ꯌꯥꯎꯔꯣꯏ. ꯇꯧꯕꯤꯃꯜ ꯌꯥꯝ ꯈꯪꯗꯦ. ꯅꯍꯥꯟꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯂꯧ ꯌꯩꯕꯤꯔꯤꯁꯦ. ꯑꯁꯨꯛ ꯋꯥꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯤꯔꯒ ꯍꯦꯟꯖꯥꯡ ꯆꯔꯥ ꯑꯍꯥꯎꯕ ꯑꯃꯐꯥꯎ ꯄꯤꯖꯅꯤꯡꯗꯕ. ꯅꯨꯄꯥ ꯑꯃꯅ ꯍꯦꯔꯥ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯃꯥꯅ ꯌꯥꯝ ꯄꯤꯖꯅꯤꯡꯗ꯭ꯔꯗꯤ ꯅꯝꯗꯅ ꯆꯠꯊꯣꯛꯀꯦ. ꯑꯩꯅꯦ ꯍꯌꯦꯡꯃꯛ ꯃꯉꯣꯟꯗ ꯃꯥꯒꯤ ꯉꯥꯅꯨ ꯑꯃ ꯄꯤꯖꯧ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯒꯦ. ꯃꯥ ꯄꯤꯖꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯃꯥ. ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛꯀꯤ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯄꯤꯁꯛ ꯊꯕꯛ ꯑꯃ ꯆꯠꯅꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ. ꯃꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯇꯥꯎ ꯑꯍꯨꯝꯒ ꯊꯦꯡꯅꯔꯝꯃꯤ. ꯄꯤꯁꯛꯅ ꯏꯇꯥꯎꯁꯤꯡ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ? ꯅꯨꯄꯥ ꯑꯃꯅ ꯅꯣꯏꯗ ꯂꯥꯛꯂꯤꯅꯤꯅꯦ. ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ. ꯑꯩꯈꯣꯏꯗ ꯂꯥꯛꯄꯅꯦꯕ. ꯀꯔꯤ ꯂꯩꯔꯒꯦ? ꯏꯇꯥꯎ ꯄꯤꯁꯛ ꯅꯪꯒꯤ ꯂꯧꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯩꯕꯤꯔꯦ. ꯑꯗꯨꯅ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯧ. ꯅꯪꯒꯤ ꯍꯥ ꯀꯥꯝꯕ ꯉꯥꯅꯨ ꯂꯥꯕ 2-3 ꯂꯩꯗꯥꯏꯅꯦ. ꯑꯗꯨꯗꯒꯤ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯖꯔꯣ. ꯄꯤꯁꯛ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯀꯣꯛ ꯑꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ. ꯅꯨꯄꯥ ꯑꯗꯨꯅ ꯏꯇꯥꯎ ꯄꯤꯁꯛ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ? ꯅꯨꯄꯥ ꯑꯃꯅ ꯍꯣꯏꯅꯦ ꯃꯪꯂꯒ ꯂꯩꯈ꯭ꯔꯦꯅꯦ. ꯏꯇꯥꯎ ꯏꯇꯥꯎ ꯄꯤꯁꯛ. ꯀꯩ ꯍꯥꯏꯕ ꯏꯇꯥꯎ? ꯅꯪꯒꯤ ꯉꯥꯅꯨ ꯂꯥꯕ ꯍꯥ ꯀꯥꯝꯕꯗꯣ ꯑꯩꯈꯣꯏꯗ ꯑꯃ ꯄꯤꯖꯧ ꯍꯥꯏꯕ. ꯅꯪꯒꯤ ꯂꯧ ꯌꯩꯕꯤꯕꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ. ꯑꯩꯒꯤ ꯉꯥꯅꯨ ꯂꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯂꯣꯏ ꯌꯣꯟꯊꯣꯛꯈ꯭ꯔꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃꯣꯝ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯩꯅꯣ. ꯉꯥꯅꯨꯒꯤ ꯉꯥꯅꯨ ꯑꯃꯍꯥꯅꯤ. ꯑꯃꯣꯝ ꯑꯃ ꯄꯨꯔꯛꯎ. ꯑꯗꯨꯒ ꯏꯇꯥꯎ ꯊꯣꯡꯕ ꯍꯣꯏꯗ ꯆꯥꯊꯔꯁꯤ. ꯑꯩꯒꯤ ꯉꯥꯅꯨ ꯑꯃꯣꯝꯁꯤꯡꯗꯣ ꯃꯔꯨꯝ ꯂꯣꯏꯅ ꯀꯣꯜꯂꯤ. ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯦꯟ ꯂꯥꯕ ꯑꯃ ꯆꯥꯔꯁꯤ ꯀꯩꯅꯣ. ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯂꯩꯔꯤꯉꯩ ꯌꯦꯟꯈꯣꯡ ꯀꯥꯏꯅ ꯈꯣꯡꯍꯧꯕ ꯌꯦꯟꯕꯥꯗꯣ ꯑꯗꯨ ꯆꯥꯊꯣꯛꯂꯁꯤ. ꯑꯩꯒꯤ ꯌꯦꯟ ꯅꯠꯇꯦꯍꯦ ꯑꯗꯨꯗꯤ ꯃꯤ ꯊꯪꯅꯕꯒꯤ ꯌꯦꯟꯅꯤ. ꯍꯦꯔꯥ ꯏꯇꯥꯎ ꯅꯆꯤꯟ ꯊꯤꯔꯅꯨ. ꯅꯣꯏꯒꯤ ꯊꯪꯅꯕꯒꯤ ꯌꯨꯝꯗꯨꯗꯤ ꯌꯦꯟꯁꯨ ꯑꯃꯠꯇ ꯂꯩꯇꯕꯗꯨꯕꯣ. ꯏꯇꯥꯎ ꯅꯪ ꯑꯩꯈꯣꯏꯗ ꯌꯦꯟ ꯄꯤꯖꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯂꯧ ꯌꯩꯕꯤꯕꯒꯤ ꯈꯨꯠꯁꯨꯃꯟ ꯑꯣꯏꯅ ꯄꯤꯕꯅ ꯐꯕ꯭ꯔꯥ ꯑꯃ ꯈꯜꯂꯨ. ꯄꯤꯁꯛ ꯎꯄꯥꯏ ꯂꯩꯇꯦ. ꯃꯥꯒꯤ ꯌꯦꯟ ꯂꯥꯕ ꯑꯗꯨ ꯃꯈꯣꯏ ꯃꯇꯥꯎꯁꯤꯡꯗ ꯄꯤꯖꯕ ꯇꯥꯔꯝꯃꯤ. ꯐꯔꯦ ꯏꯇꯥꯎ ꯑꯩꯒꯤ ꯌꯦꯟꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯤꯖꯔꯒꯦ. ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯏꯇꯥꯎ ꯊꯣꯡꯕꯒꯤꯗ ꯅꯪꯒꯤ ꯌꯦꯟꯗꯣ ꯄꯨꯔꯒ ꯂꯥꯛꯑꯣ. ꯑꯩꯈꯣꯏ ꯆꯠꯂꯦ ꯏꯇꯥꯎ. ꯍꯣꯔꯦꯟ ꯁꯣꯏꯔꯛꯀꯅꯨꯀꯣ. ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛꯀꯤ ꯃꯇꯥꯎꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ. ꯄꯤꯁꯛ ꯌꯦꯟ ꯂꯥꯕ ꯑꯃ ꯄꯨꯗꯨꯅ ꯃꯇꯥꯎ ꯊꯣꯡꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯄꯤꯁꯛ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯄꯤꯁꯛꯄꯨ ꯀꯧꯔꯛꯂꯝꯃꯤ. ꯂꯥꯛꯑꯣ ꯏꯇꯥꯎ. ꯀꯗꯥꯏ ꯅꯪꯒꯤ ꯌꯦꯟꯗꯣ ꯄꯤꯔꯛꯑꯣ ꯁꯦꯝꯃꯨꯔꯒꯦ. ꯄꯤꯁꯛ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯌꯦꯟ ꯑꯗꯨ ꯃꯇꯥꯎꯗ ꯄꯤꯔꯛꯂꯝꯃꯤ. ꯀꯔꯤꯅꯣ ꯏꯇꯥꯎ ꯄꯤꯁꯛ ꯅꯪꯅ ꯅꯈꯨꯠꯀ ꯅꯤꯛꯂꯤꯗꯨꯅ? ꯀꯩꯅꯣꯅꯤ ꯌꯦꯟꯁꯦ ꯌꯥꯜꯂꯒ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯅꯤꯛꯂꯤꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯃꯅꯤꯡꯗ ꯆꯪꯂꯁꯤ. ꯌꯦꯟꯁꯦ ꯁꯦꯝꯂꯨꯔꯁꯤ. ꯍꯣꯏ. ꯑꯁ
ꯌꯦꯟꯁꯦ ꯄꯥꯝꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯌꯣꯜꯂꯝꯗꯗꯤ ꯁꯦꯜ ꯐꯩꯅꯥꯝꯗꯤ ꯐꯪꯅꯤꯁꯦ ꯑꯁꯤ ꯈꯟꯅ ꯄꯤꯁꯛ ꯌꯦꯟ ꯑꯗꯨꯗ ꯄꯦꯟꯗꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯦꯟ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯊꯣꯡꯂꯝꯃꯤ ꯌꯦꯟ ꯑꯗꯨ ꯃꯨꯜꯂꯛꯄꯒ ꯄꯤꯁꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎꯁꯤꯡ ꯌꯦꯟ ꯊꯣꯡꯕꯁꯦ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯔ ꯄꯨꯕꯤꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯄꯨ ꯑꯗꯨꯗꯤ ꯇꯦꯡꯀꯣꯠ ꯑꯃꯗ ꯍꯥꯞꯄꯤꯔꯛꯂꯒꯦ ꯌꯥꯔꯅꯤꯗ ꯑꯩ ꯇꯦꯡꯀꯣꯠ ꯄꯨꯖꯔꯛꯑꯦ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯥꯅ ꯃꯕꯨꯛꯇ ꯌꯦꯞꯇꯨꯅ ꯄꯨꯔꯛꯄ ꯀꯣꯝꯄꯥꯛ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯀꯩꯅꯣ ꯀꯣꯝꯄꯥꯛ ꯀꯌꯥꯝ ꯌꯦꯞꯂꯒ ꯄꯨꯔꯛꯂꯤꯕꯣꯌꯦ ꯅꯪꯗꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯅꯤ ꯉꯁꯤꯗꯤ ꯏꯇꯥꯎ ꯄꯤꯁꯛꯀꯤ ꯃꯕꯨꯛꯁꯦ ꯌꯥꯝ ꯀꯪꯉꯦꯅ ꯑꯗꯨꯒꯗꯤ ꯀꯣꯝꯄꯥꯛ ꯍꯥꯞꯄꯒꯤ ꯑꯣꯏꯔꯦ ꯄꯤꯁꯛꯅ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯨꯛꯆꯥꯎꯗꯣ ꯃꯕꯨꯛ ꯌꯥꯝ ꯆꯥꯎꯖꯕ ꯑꯗꯨꯒꯤ ꯈꯔ ꯌꯥꯝ ꯄꯨꯒꯦ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯀꯣꯝꯄꯥꯛ ꯑꯃ ꯄꯤꯛ ꯊꯟꯅ ꯌꯦꯟ ꯊꯣꯡꯕ ꯑꯗꯨ ꯀꯣꯊꯩ ꯑꯗꯨꯒ ꯄꯨꯈꯝ ꯑꯃꯅ ꯀꯨꯞꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯆꯥꯛ ꯊꯤꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ ꯄꯤꯁꯛ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯩꯒꯤ ꯌꯦꯟꯅꯤꯅ ꯑꯩ ꯌꯥꯝꯅ ꯆꯥꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯥꯡꯖꯕ ꯇꯥꯔꯦ ꯑꯁꯤ ꯈꯟꯅ ꯄꯤꯁꯛ ꯑꯗꯨ ꯌꯦꯟ ꯃꯇꯨꯝ ꯑꯆꯧ ꯑꯆꯧꯕ ꯈꯟꯗꯨꯅ ꯆꯥꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎ ꯀꯔꯤꯅꯣ ꯅꯪꯕꯨ ꯐꯨꯟꯕ ꯇꯥꯔꯤꯅꯦ ꯇꯞꯅ ꯆꯥꯎ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯁꯥꯏꯗꯕꯤꯗ ꯀꯨꯠ ꯀꯨꯠ ꯍꯦꯛꯇ ꯌꯣꯠꯂꯦꯃꯤ ꯑꯁꯨꯝꯅ ꯄꯤꯁꯛ ꯑꯗꯨ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯁꯤꯟꯅꯗꯅ ꯃꯥ ꯌꯥꯝ ꯆꯥꯍꯧꯔꯒ ꯂꯣꯏꯔꯦ ꯈꯟꯅ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯁꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ ꯑꯩꯒꯤ ꯌꯦꯟ ꯑꯃꯣꯝꯁꯤꯡꯁꯦ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯃꯔꯨꯝꯁꯨ ꯆꯥꯡ ꯅꯥꯏꯅ ꯀꯣꯛꯇꯦ ꯃꯦꯝꯆꯥꯅ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯪꯅ ꯂꯤꯛꯃꯟꯗꯅ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯄꯤꯖꯕꯒꯤ ꯃꯕꯨꯛ ꯊꯟꯗꯕꯒꯤꯅꯤ ꯃꯕꯨꯛ ꯊꯟꯗ꯭ꯔꯒꯕꯨ ꯀꯃꯥꯏꯅ ꯃꯔꯨꯝ ꯀꯣꯛꯇꯣꯏꯅꯣ ꯍꯣꯏ ꯑꯩꯅ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯗꯕꯒꯤ ꯅꯠꯇꯦ ꯃꯣꯏꯅ ꯊꯑꯣꯏꯅ ꯀꯣꯛꯑꯣꯏꯅ ꯀꯣꯛꯇꯕꯒꯤꯅꯤ ꯀꯥꯟꯅꯗꯦ ꯑꯁꯤꯒꯤ ꯌꯦꯟ ꯃꯄꯤ 3-4ꯁꯦ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯑꯗꯨꯒ ꯌꯦꯅꯥꯎ ꯈꯔ ꯌꯥꯝꯅ ꯂꯩꯁꯤꯜꯂꯒ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯃꯔꯨꯝ ꯀꯣꯛꯍꯟꯁꯤ ꯑꯗꯨ ꯅꯨꯄꯥ ꯌꯦꯅꯥꯎꯁꯤꯡꯗꯣ ꯂꯩꯒꯩ ꯂꯩꯁꯤꯜꯂꯨꯔꯒ ꯅꯥꯔꯒ ꯁꯤꯗꯣꯛꯈ꯭ꯔꯕꯗꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤꯅꯦ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯑꯩ ꯁꯦꯜ ꯃꯥꯡꯖꯗꯣꯏꯅꯤꯀꯣ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯁꯤꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯦꯜ ꯄꯥꯏꯗꯕ ꯌꯥꯗꯕꯅꯤ ꯃꯤꯒꯤ ꯃꯌꯨꯝ ꯁꯥꯕ ꯆꯠꯄ ꯃꯤꯒꯤ ꯈꯣꯡꯕꯥꯟ ꯁꯦꯡꯕ ꯆꯠꯄꯁꯤꯅꯗꯤ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯒ ꯁꯦꯜ ꯇꯥꯟꯁꯤꯒꯦ ꯈꯟꯕꯗ ꯑꯩ ꯁꯥ ꯁꯟ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝ ꯂꯣꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯁꯨꯝꯅ ꯄꯤꯁꯛ ꯑꯗꯨ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯕ ꯉꯥꯅꯨ ꯌꯦꯟ ꯈꯔ ꯑꯗꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯒ ꯅꯧꯅ ꯌꯦꯅꯥꯎ ꯉꯥꯅꯨ ꯃꯆꯥ ꯂꯧꯗꯨꯅ ꯂꯣꯏꯈꯠꯄ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯄꯤꯁꯛ ꯃꯥꯒꯤ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯁꯟꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯄꯤꯁꯛ ꯑꯗꯨ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛꯁꯨ ꯁꯨꯕ ꯂꯦꯞꯂꯝꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯟꯒꯤ ꯁꯪꯒꯣꯝ ꯌꯦꯟꯒꯤ ꯌꯦꯔꯨꯝꯁꯤꯡ ꯑꯗꯨ ꯌꯣꯟꯈꯤꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯁꯟꯕꯤ ꯑꯃꯒꯁꯨ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯟꯕꯤ 1ꯗꯒꯤ 2, 2ꯗꯒꯤ 3, 3ꯗꯒꯤ 4 ꯃꯊꯪ ꯃꯊꯪ ꯂꯩꯗꯨꯅ ꯄꯤꯁꯛ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯤꯁꯛ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯅ ꯄꯤꯁꯛ ꯑꯗꯨ ꯁꯦꯜ ꯈꯔ ꯄꯥꯏꯔꯛꯄꯗꯒꯤ ꯁꯛ ꯀꯥꯛꯄ ꯃꯤ ꯎꯁꯤꯠꯇꯕ ꯅꯥꯄꯜ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯆꯥ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨ ꯇꯥꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯎꯔꯤ ꯍꯥꯎꯈ꯭ꯔꯦ ꯏꯅꯥ ꯈꯨꯟꯕꯒꯤ ꯍꯦꯟꯖꯥꯡꯁꯦ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯂꯥꯎꯔꯤꯁꯦ ꯀꯅꯥꯝꯇ ꯇꯥꯗꯖꯥꯠꯂꯣ ꯍꯩꯃꯥ ꯏꯃꯥꯕꯣꯛ ꯅꯠꯇ꯭ꯔꯣ ꯑꯁꯤꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯁꯦ ꯍꯣꯏ ꯏꯃꯥꯕꯣꯛ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯦꯝꯆꯥ ꯍꯥꯏꯕꯤꯁꯤꯅ ꯑꯩ ꯀꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯃꯤꯅ ꯈꯨꯝꯃꯛꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯀꯧꯔꯛꯑꯔꯣꯏꯒꯦꯗꯤ ꯍꯟꯗꯛꯇꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯊꯣꯛꯂꯛꯄꯁꯤꯗ ꯃꯤꯒ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯕꯅꯤ ꯍꯣꯏ ꯏꯃꯥꯕꯣꯛ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯁꯤ ꯊꯑꯣꯏꯅ ꯈꯨꯝꯗ꯭ꯔꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯁꯤꯗꯤ ꯈꯨꯝꯃꯛꯇ꯭ꯔꯤꯐꯥꯎ ꯀꯧꯒꯦ ꯍꯣꯏ ꯏꯃꯥꯕꯣꯛ ꯍꯥꯎ ꯀꯩꯗꯧꯔꯤ ꯃꯦꯝꯆꯥ ꯏꯃꯥꯕꯣꯛ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯗꯨꯁꯨ ꯉꯥꯖꯥꯎ ꯑꯩꯗꯤꯅꯦ ꯉꯥꯖꯥꯎ ꯅꯠꯇ꯭ꯔꯗꯤ ꯉꯥ ꯃꯆꯥꯒꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯃꯍꯥꯎꯁꯨ ꯉꯥꯖꯥꯎꯅ ꯍꯦꯟꯕꯅꯤꯅ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯁꯦꯜ ꯄꯥꯏꯔꯝꯗꯕ ꯃꯤꯅ ꯁꯦꯜ ꯄꯥꯏꯈꯠꯂꯛꯄ ꯆꯥꯕ ꯐꯪꯂꯝꯗꯕ ꯃꯤꯅ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯔꯛꯄꯁꯤꯗꯤ ꯃꯈꯦ ꯌꯥꯝ ꯂꯥꯡꯉꯤꯗ ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯕꯣꯛ ꯍꯣ ꯉꯥꯖꯥꯎ ꯆꯥꯔꯗꯤ ꯌꯥꯝ ꯐꯔꯦ ꯃꯁꯤꯒꯤ ꯃꯦꯝꯆꯥ ꯍꯥꯏꯕꯤꯁꯦ
ꯃꯁꯤ ꯑꯩ ꯇꯧꯒꯦꯀꯣ ꯃꯁꯦ ꯃꯦꯝꯆꯥ ꯏꯕꯦꯝꯃ ꯑꯩꯗꯤꯅꯦ ꯉꯥ ꯑꯃ ꯊꯣꯡꯉꯤ ꯎꯀꯥꯕꯤ ꯊꯥ ꯊꯥ ꯂꯥꯎꯕꯗꯨꯃ ꯇꯥꯎꯔꯦ ꯑꯗꯨꯒ ꯉꯥ ꯑꯃ ꯐꯖꯅ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯊꯔꯦ ꯑꯁ ꯃꯦꯝꯆꯥ ꯅꯃꯥꯕꯣꯛ ꯈꯣꯏꯗꯤ ꯍꯦꯟꯖꯥꯡ ꯑꯁꯦ ꯃꯊꯦꯜ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯇꯣꯟ ꯇꯪꯕꯤ ꯄꯣꯟꯇꯦꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅꯦ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯅꯠꯇ꯭ꯔꯗꯤ ꯆꯥꯗꯦꯗ ꯉꯁꯤꯒꯤ ꯉꯥꯗꯣ ꯏꯃꯥꯕꯣꯛ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯕ ꯏꯃꯥꯕꯣꯛꯇꯤ ꯑꯃꯨꯛꯇꯕꯨ ꯎꯖꯔꯝꯈꯤꯔꯣꯏ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯂꯩꯔꯛꯂꯤꯕ ꯉꯥꯗꯨꯒꯨꯝꯕ ꯃꯃꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯄꯨꯛꯆꯥꯎꯅ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯥꯖꯥꯎꯒꯩꯅ ꯈꯨꯕꯥꯛ ꯃꯨꯛꯇꯪ ꯄꯥꯛꯄ ꯉꯥꯗꯨꯕꯨ ꯀꯌꯥꯝ ꯆꯥꯎꯔꯗꯅ ꯍꯦꯟꯖꯥꯡꯅꯦꯅ ꯈꯤꯇꯪ ꯊꯣꯡꯉꯤ ꯀꯣꯟꯁꯨ ꯀꯣꯟꯅꯗꯦ ꯑꯩ ꯄꯨꯛꯀ ꯑꯃꯠꯇ ꯊꯟꯗꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤꯅꯣ ꯊꯣꯛꯂꯛꯂꯤꯁꯤꯅ ꯑꯩꯁꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯆꯪꯍꯥꯠ ꯍꯦꯛꯇ ꯍꯥꯠꯂꯦꯕ ꯏꯃꯥꯒꯤ ꯄꯨꯛꯆꯥꯎ ꯏꯆꯥꯕꯨ ꯄꯨꯛ ꯊꯟꯗ꯭ꯔꯕ꯭ꯔꯣ ꯏꯆꯥꯅ ꯄꯨꯛ ꯊꯟꯗ꯭ꯔꯗꯤ ꯉꯥꯔꯨꯕꯥꯛꯇ ꯉꯥ ꯑꯇꯥꯎꯕ ꯃꯌꯥꯝ ꯑꯃ ꯍꯥꯞꯂꯝꯕꯅꯤ ꯑꯗꯨꯗꯒꯤ ꯏꯆꯥꯅ ꯑꯣꯛꯇ꯭ꯔꯤ ꯐꯥꯎꯅꯦ ꯂꯧꯊꯣꯛꯂꯒ ꯆꯥꯎ ꯉꯥ ꯑꯇꯥꯎꯕ ꯃꯇꯨꯝ 2-3 ꯈꯛꯇꯨꯔꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯗꯣ ꯑꯁꯤ ꯃꯆꯤꯟꯁꯦ ꯀꯌꯥ ꯊꯤꯔꯤꯅꯣ ꯌꯦꯡꯉꯣꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯎꯍꯧꯔꯤꯕ ꯉꯥꯗꯨꯕꯨ 2-3ꯇꯪ ꯌꯥꯎꯕꯗꯨꯔꯣ ꯀꯥꯏꯅ ꯃꯁꯤ ꯃꯆꯤꯟꯁꯦ ꯁꯣꯏꯗꯅ ꯀꯥꯏꯔꯅꯤꯁꯦ ꯃꯁꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯦꯝꯆꯥ ꯑꯉꯥꯡꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯕꯅꯤ ꯑꯩ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯒꯤ ꯅꯥꯀꯣꯡ ꯅꯥꯕꯤꯗꯣ ꯍꯧꯔꯛꯂꯅꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯇꯥꯅꯤꯡꯗꯕ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯇꯣꯏꯅ ꯇꯥꯃꯟꯗꯅ ꯑꯩꯁꯦ ꯅꯥ ꯄꯪꯗꯧꯔꯕꯅꯤ ꯑꯩꯗꯤ ꯆꯪꯖꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯅꯨꯕꯤ ꯑꯗꯨ ꯆꯪꯈꯤ ꯇꯟꯖꯥꯗꯨꯗ ꯄꯤꯁꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯁꯝꯕꯜ ꯃꯌꯥꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯒ ꯑꯣꯟꯁꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯦ ꯁꯦꯜ ꯈꯔ ꯄꯥꯏꯔꯤꯅ ꯉꯛꯆꯥꯎ ꯌꯥꯝ ꯊꯦꯛꯄꯅꯤ ꯑꯗꯨꯕꯨꯗꯤ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏꯅ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯔꯛꯀꯗꯕ ꯆꯪꯉꯣ ꯏꯃꯨꯡꯗ ꯍꯣꯏ ꯑꯗꯣ ꯅꯍꯥꯟ ꯑꯋꯥꯡꯂꯣꯝꯒꯤ ꯌꯥꯏꯃꯅ ꯁꯦꯜ ꯄꯨꯈꯤꯕꯗꯣ ꯉꯁꯤ ꯄꯤꯒꯦ ꯍꯥꯏꯔꯝꯃꯗꯥꯏꯅꯦ ꯂꯧꯕꯤꯔꯨꯔꯣ ꯍꯣꯏ ꯑꯩꯁꯨ ꯑꯗꯨ ꯂꯧꯔꯨꯒꯦꯅ ꯊꯣꯛꯂꯛꯂꯤꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯁꯛ ꯈꯣꯏꯒꯤ ꯈꯨꯜꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯗ ꯌꯨꯝ ꯑꯃ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯍꯥ ꯄꯥꯈꯪ ꯈꯔꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯇꯦꯡ ꯇꯧꯅꯕ ꯍꯥꯏꯅ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅ ꯁꯦꯜ ꯈꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯤꯁꯛ ꯍꯣꯏꯗ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯁ ꯃꯣꯏꯒꯤ ꯌꯨꯝꯁꯤꯗ ꯆꯪꯂꯛꯂꯤꯁꯤꯕꯨ ꯃꯣꯏꯕꯨ ꯀꯔꯤꯕꯨ ꯍꯥꯞꯂꯛꯇꯣꯏꯅꯣ ꯌꯥꯝ ꯂꯤꯛꯄꯅꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯤꯅ ꯃꯔꯣꯜ ꯑꯃ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯪꯗꯦ ꯌꯦꯡꯂꯁꯤ ꯃꯣꯏꯁꯨ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤꯅꯣ ꯑꯉꯝꯕ ꯃꯇꯦꯡ ꯑꯃꯈꯛ ꯇꯧꯖꯔꯛꯂꯁꯅꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯁꯛꯄꯨ ꯀꯧꯔꯝꯃꯤ ꯍꯣ ꯇꯥ ꯄꯤꯁꯛ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯥꯛꯂꯤꯌꯦ ꯃꯦꯝꯆꯥꯅ ꯑꯣ ꯇꯥꯔꯦ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯩꯃ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯍꯟꯗꯛ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯗ ꯃꯇꯦꯡ ꯇꯧꯅꯕ ꯍꯥꯏꯅ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯆꯕꯅꯤ ꯍꯥ ꯁꯦꯜ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯁꯦꯜ ꯅꯠꯇꯕ ꯄꯣꯠ ꯑꯣꯏꯅ ꯍꯥꯞꯄꯗꯤ ꯌꯥꯗꯕ꯭ꯔꯣ ꯅꯣꯏꯒꯤꯁꯤꯕꯣ ꯌꯥꯏꯌꯦ ꯇꯩꯃ ꯁꯦꯜ ꯅꯠꯇ꯭ꯔꯕꯁꯨ ꯀꯩꯅꯣ ꯑꯉꯝꯕ ꯑꯃ ꯍꯦꯛꯇ ꯍꯥꯞꯄꯤꯌꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯔꯝꯃꯣ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯐꯤ ꯃꯌꯣꯝ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ ꯁꯦ ꯐꯤꯔꯣꯜꯁꯤꯡꯁꯦ ꯁꯤ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯔꯒꯦ ꯀꯔꯤꯅꯣ ꯁꯤꯗꯤ ꯁꯤꯕꯨ ꯐꯤꯔꯣꯜꯅꯦꯅ ꯃꯤꯉꯣꯟꯗ ꯄꯤꯕ ꯍꯧꯅꯕ꯭ꯔꯣ ꯁꯦꯒꯥꯏꯕꯁꯤꯡꯁꯤꯕꯣ ꯁꯤꯗꯤ ꯅꯨꯔꯥꯗꯨꯝ ꯑꯣꯏꯅꯕ ꯌꯥꯔꯅꯤ ꯍꯣ ꯅꯨꯔꯥ ꯑꯣꯏꯅꯒꯦꯔꯥ ꯀꯩ ꯑꯣꯏꯅꯒꯦ ꯇꯧꯔꯨꯔꯣ ꯃꯣꯏꯗꯤ ꯃꯌꯨꯝ ꯃꯩ ꯆꯥꯈ꯭ꯔꯕꯅꯤꯅ ꯅꯨꯔꯥꯒ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ ꯑꯗꯨꯅ ꯁꯤꯅ ꯍꯦꯛ ꯅꯨꯔꯥ ꯑꯣꯏꯍꯜꯂꯨꯔꯣ ꯀꯔꯤꯅꯣ ꯇꯩꯃ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯀꯔꯤꯒꯤ ꯍꯧꯅꯗꯅꯤ ꯃꯣꯏꯒꯤ ꯃꯇꯦꯡꯅꯦ ꯇꯧꯔꯤꯁꯤ ꯃꯁꯤꯗ ꯌꯥꯝ ꯇꯣꯀꯥ ꯊꯤꯔꯅꯨ ꯏꯕꯨꯡꯉꯣꯁꯥ ꯌꯥꯔꯦ ꯇꯩꯃ ꯁꯤꯒꯤ ꯁꯦꯒꯥꯏꯕ ꯐꯤꯔꯣꯜꯁꯤꯡꯁꯤꯗꯤ ꯇꯥ ꯄꯤꯁꯛꯇ ꯁꯦꯠꯍꯟꯕꯤꯔꯣ ꯏꯇꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯑꯩꯅꯅꯦ ꯐꯤ ꯁꯦꯒꯥꯏꯕꯁꯤꯡꯁꯤꯅ ꯃꯩꯌꯥꯗ ꯅꯝꯗꯧꯕ ꯃꯤ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯔꯤ ꯊꯣꯛꯈꯤ ꯃꯦꯝꯆꯥꯅ ꯀꯔꯤ ꯃꯤ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯁꯤꯒꯥꯏꯒ ꯃꯂꯤꯒ ꯄꯥꯝꯗ꯭ꯔ ꯇꯣꯛꯎ ꯂꯧꯔꯨꯅꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯁꯛꯅ ꯅꯨꯄꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄꯤꯁꯛꯅ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯟꯒꯣꯜꯁꯦ ꯑꯃꯨꯛꯇ ꯁꯤꯡꯗꯣ
ꯅꯪꯒꯤ ꯑꯋꯥꯃꯟꯗꯣ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯅꯤꯗ ꯐꯒꯅꯤ ꯇꯥꯗ ꯑꯗꯨꯗꯤ ꯅꯅꯥꯎ ꯊꯕꯛ ꯍꯧꯖꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨ ꯁꯪꯒꯣꯜ ꯇꯝꯅ ꯆꯪꯈꯤ ꯃꯦꯝꯆꯥ ꯊꯣꯛꯂꯛꯂꯗꯨꯅ ꯑꯁ ꯀꯔꯤꯅꯣ ꯃꯤ ꯅꯦꯛꯇ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯦꯡꯂꯒ ꯌꯥꯕꯗꯨꯕꯨ ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯅꯕ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅꯦ ꯑꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯒꯤ ꯃꯇꯧ ꯈꯔ ꯇꯝꯁꯤꯅꯦ ꯃꯁꯤꯗꯤꯕ ꯏꯔꯤꯛ ꯍꯦꯛ ꯂꯤꯛꯂꯗꯅ ꯅꯪꯗꯤ ꯌꯥꯝ ꯂꯤꯛꯇ꯭ꯔꯕꯅꯤꯅ ꯑꯔꯤꯛꯄ ꯆꯥꯎꯍꯦꯟꯗꯕ ꯍꯥꯏꯁꯤꯅꯤ ꯑꯁ ꯍꯣꯏ ꯀꯩꯅꯣ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯌꯥꯝ ꯑꯔꯤꯛꯄ ꯃꯤ ꯃꯥꯟꯈꯤꯅꯤꯅꯦ ꯅꯪꯕꯣ ꯑꯗꯣ ꯑꯩꯅꯦ ꯊꯕꯛ ꯁꯨꯔꯤꯁꯤ ꯌꯦꯡꯁꯤꯜꯂꯨꯒꯦ ꯐꯖꯅ ꯁꯨꯔꯝꯗ꯭ꯔꯗꯤ ꯁꯦꯜ ꯄꯤꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯄꯤꯁꯛ ꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨ ꯌꯦꯡꯁꯤꯜꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯁꯪꯒꯣꯜ ꯁꯦꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯁꯤꯒꯤ ꯈꯣꯡꯕꯥꯟ ꯑꯁꯦ ꯑꯁꯤ ꯃꯇꯪꯒ ꯁꯦꯡꯂꯝꯃꯨ ꯍꯣꯏ ꯍꯣꯏ ꯁꯦꯡꯂꯝꯒꯦ ꯊꯕꯛꯇꯣ ꯃꯆꯨ ꯇꯥꯅ ꯇꯧꯀꯣ ꯅꯪꯒꯤ ꯑꯋꯥꯃꯟꯗꯣ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯅꯤꯗ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯄꯤꯁꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯨꯕ ꯂꯣꯏꯕꯒ ꯄꯤꯁꯛꯄꯨ ꯀꯧꯔꯛꯂꯝꯃꯤ ꯄꯤꯁꯛꯅ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ ꯂꯣꯏꯖꯔꯦ ꯇꯥ ꯄꯤꯁꯛ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯂꯣꯏꯔꯦꯗ ꯅꯪꯁꯨ ꯐꯔꯦ ꯐꯔꯦ ꯅꯪꯕꯨ ꯊꯦꯡꯂꯕ꯭ꯔꯣ ꯊꯕꯛ ꯑꯃꯇ ꯇꯧꯔꯝꯒꯦꯔꯣ ꯀꯩ ꯊꯕꯛꯅꯣ ꯇꯥ ꯄꯤꯁꯛ ꯁꯤꯡ ꯈꯔ ꯈꯥꯏꯗꯧ ꯂꯩꯕ ꯑꯗꯣ ꯅꯪꯅ ꯈꯔ ꯈꯥꯏꯗꯣꯛꯂꯝꯃꯣ ꯍꯣꯏ ꯈꯥꯏꯗꯣꯛꯆꯔꯝꯒꯦ ꯇꯥ ꯄꯤꯁꯛ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯁꯤꯡ ꯈꯥꯏꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯁꯤꯡ ꯈꯥꯏꯕ ꯂꯣꯏꯔꯗꯨꯅ ꯇꯥ ꯄꯤꯁꯛ ꯂꯣꯏꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯅꯥꯎꯅ ꯃꯇꯦꯡ ꯇꯧꯕꯤꯕꯁꯦ ꯁꯦ ꯁꯦꯜꯁꯦ ꯄꯥꯏꯁꯤꯜꯂꯨ ꯅꯪꯒꯤ ꯑꯋꯥꯃꯟꯅꯤ ꯇꯥ ꯄꯤꯁꯛ ꯁꯨꯔꯤꯕ ꯊꯕꯛꯁꯤꯒ ꯄꯤꯔꯛꯂꯤꯕ ꯁꯦꯜꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯁꯦꯜꯁꯦ ꯈꯔ ꯍꯥꯞꯄꯤꯔꯛꯑꯣ ꯄꯤꯁꯛꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯜꯁꯦ ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯕꯅꯤꯅꯦ ꯅꯪꯕꯣ ꯁꯤꯕꯨ ꯑꯃꯨꯛ ꯍꯥꯞꯄꯣꯏꯌꯦ ꯀꯩꯅꯣꯗ ꯇꯥ ꯄꯤꯁꯛ ꯑꯁꯨꯛ ꯋꯥꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯑꯗꯨꯒ ꯁꯦꯜꯅꯦꯅ ꯈꯖꯤꯛꯇꯪ ꯄꯤꯔꯦ ꯈꯔꯒ ꯍꯥꯞꯄꯤꯔꯛꯑꯣ ꯁꯤꯗꯤ ꯌꯥꯝꯃꯟꯗ꯭ꯔꯦ ꯑꯩꯗꯤ ꯍꯥꯞꯄ ꯉꯝꯃꯔꯣꯏ ꯊꯕꯛ ꯀꯌꯥꯝ ꯌꯥꯝꯂꯗꯅ ꯑꯩꯗꯤ ꯂꯥꯏꯔꯕ ꯅꯣꯏꯁꯤ ꯌꯥꯝ ꯍꯩꯅꯗꯦꯗ ꯁꯦꯜꯗꯤ ꯌꯥꯝ ꯆꯣꯞꯄꯤ ꯅꯣꯏꯁꯤ ꯅꯣꯏꯅ ꯈꯜꯂꯤꯕꯨ ꯊꯕꯛ ꯈꯔ ꯇꯦꯛ ꯇꯦꯛ ꯁꯨꯖꯤꯟꯅꯔꯒ ꯁꯦꯜ ꯌꯥꯝ ꯂꯧꯒꯦ ꯁꯤꯅꯤꯅꯦ ꯁꯦ ꯑꯄꯤꯕ ꯈꯔꯁꯤ ꯂꯧꯔꯣ ꯌꯥꯔꯦ ꯇꯥ ꯄꯤꯁꯛ ꯁꯦꯜꯁꯦ ꯅꯅꯥꯎ ꯂꯧꯖꯔꯔꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯅꯣꯏꯅ ꯈꯜꯂꯤꯕꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯁꯦꯜꯗ ꯌꯥꯝ ꯆꯣꯞꯄꯤ ꯁꯤꯅꯤꯅꯦ ꯅꯪꯕꯨꯗꯤ ꯂꯥꯏꯔꯕ ꯑꯩꯅ ꯍꯦꯟꯅ ꯏज्ꯖꯠ ꯂꯩꯕ ꯍꯦꯜꯂꯦꯁꯦ ꯈꯪꯖꯤꯜꯂꯨ ꯃꯤꯕꯨ ꯋꯥꯔꯤꯈꯩ ꯊꯕꯛ ꯁꯨꯍꯜꯂꯒ ꯃꯇꯤꯛ ꯆꯥꯅ ꯈꯨꯠꯁꯨꯃꯟ ꯄꯤꯅꯤꯡꯗꯕ ꯅꯪꯒꯤ ꯁꯦꯜꯁꯦ ꯑꯩ ꯂꯧꯔꯔꯣই ꯁꯦꯜ ꯂꯧꯔꯣꯏꯕ ꯑꯗꯨꯏꯗꯤ ꯏꯕꯨꯡꯉꯣ ꯊꯕꯛ ꯑꯃꯇꯒ ꯇꯧꯕꯤꯔꯝꯃꯨ ꯏꯀꯥꯏꯕꯗꯤ ꯐꯖꯅ ꯈꯪꯗ꯭ꯔꯦꯅꯦ ꯇꯥ ꯄꯤꯁꯛ ꯅꯪꯗꯤ ꯑꯩꯅ ꯂꯧꯗ꯭ꯔꯤꯕ ꯁꯦꯜꯁꯤꯅ ꯅꯪ ꯍꯨ ꯂꯩꯔꯒ ꯊꯛꯑꯒꯁꯤꯀꯣ ꯀꯩ ꯈꯪꯗꯕ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤ ꯄꯤꯁꯛꯇꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯜ ꯂꯧꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯩꯃ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯑꯩ ꯁꯦꯜ ꯑꯃꯠꯇ ꯇꯤꯡꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯤꯁꯦ ꯈꯔ ꯇꯣꯏꯅ ꯊꯦꯡꯅꯔꯗꯤ ꯐꯗꯧꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯍꯥꯎ ꯑꯗꯨ ꯃꯦꯝꯆꯥ ꯍꯣꯏꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯝꯃꯤ ꯂꯩꯍꯥꯎꯅ ꯏꯆꯦ ꯃꯦꯝꯆꯥ ꯃꯦꯝꯆꯥꯅ ꯀꯔꯤ ꯇꯧꯔꯦ ꯂꯩꯍꯥꯎ ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥꯗꯨ ꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯧꯖꯤꯛ ꯑꯃꯥꯏꯕꯒꯤꯗ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯌꯨ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯖꯔꯛꯀꯦ ꯀꯔꯤꯅꯣꯗ ꯂꯩꯍꯥꯎ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯨꯅ ꯁꯤꯡꯂꯛꯀꯦ ꯍꯥꯏꯅ ꯁꯦꯜ ꯂꯧꯈ꯭ꯔꯤꯗꯣ ꯑꯗꯨꯐꯥꯎ ꯁꯤꯡꯂꯛꯇꯦ ꯑꯗꯨꯒ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯦ ꯑꯩ ꯎꯄꯥꯏ ꯂꯩꯃꯟꯗꯗꯨꯅ ꯇꯧꯕꯅꯤ ꯌꯥꯔꯒꯗꯤ ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯍꯣ ꯂꯩꯇꯦ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ ꯄꯤꯕ ꯉꯝꯃꯣꯏ ꯏꯆꯦ ꯑꯩ ꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯂꯥꯏꯃ ꯏꯀꯥꯏꯕ ꯈꯪꯗꯦꯗꯀꯣ ꯃꯤꯅ ꯂꯩꯇꯦ ꯄꯤꯔꯔꯣꯏ ꯍꯥꯏꯔꯁꯤ ꯐꯥꯎꯕ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯤꯅꯦ ꯑꯁꯨꯝꯅ ꯇꯧꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯂꯩꯍꯥꯎ ꯅꯪꯕꯨ ꯏꯃꯥꯕꯣꯛꯇ ꯍꯪꯕ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯂꯥꯎ ꯅꯪꯕꯨ ꯁꯦꯜ ꯀꯌꯥ ꯄꯥꯝꯂꯤꯅꯣ ꯏꯃꯥꯕꯣꯛ ꯄꯤꯒꯦ ꯂꯥꯎꯋꯣ ꯃꯦꯝꯆꯥ ꯌꯥꯝ ꯎꯁꯤꯠꯇꯅ ꯂꯩꯍꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯨ ꯍꯅꯨꯕꯤꯁꯤꯗꯒꯤ ꯂꯧꯔꯨꯔꯣ ꯅꯪꯒꯤ ꯁꯦꯜꯗꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏ ꯂꯩꯍꯥꯎ ꯂꯥꯎꯅꯦ ꯅꯪꯕꯣ ꯏꯃꯥꯕꯣꯛꯀꯤ ꯁꯦꯜꯅ ꯆꯨꯋꯥꯅ ꯌꯥꯎꯕ ꯎꯄꯨ ꯑꯃ ꯂꯩ ꯑꯗꯨꯗꯒꯤ ꯅꯪꯅ ꯄꯥꯝꯕ ꯁꯦꯜꯈꯩꯗꯣ ꯅꯈꯨꯠꯅ ꯂꯧꯔꯨ ꯂꯥꯎ ꯍꯦꯔꯥ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯁꯦꯜ ꯈꯔ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯇꯧꯊꯣꯛꯄꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯁꯤꯡꯂꯛꯇ꯭ꯔꯁꯨ ꯌꯥꯏ ꯏꯕꯨꯡꯉꯣ ꯌꯥꯏꯃ ꯅꯥꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯦꯡ ꯇꯧꯊꯣꯛꯀꯦ
ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯗꯕ ꯃꯤꯗ ꯍꯪꯂꯤꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯍꯥ? ꯃꯦꯝꯆꯥꯅ ꯀꯩꯅꯣ ꯏꯃꯥꯕꯣꯛ? ꯏꯃꯥꯕꯣꯛꯅ ꯍꯥꯏꯔꯤꯗꯣ ꯑꯩꯉꯣꯟꯗꯔꯥ? ꯍꯥ? ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ? ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯖꯗꯦꯀꯣ. ꯂꯩꯍꯥꯎ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ. ꯑꯗ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯗꯣ ꯇꯟꯗ꯭ꯔꯣ? ꯁꯠ ꯂꯥꯛꯎ. ꯍꯣꯏ ꯏꯃꯥꯕꯣꯛ. ꯑꯁꯤ ꯍꯥꯏꯅ ꯂꯩꯍꯥꯎ ꯑꯗꯨ ꯃꯃꯥꯕꯣꯛ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯁꯦꯜ ꯄꯤꯌꯨ ꯁꯦꯜ ꯄꯤꯌꯨꯅ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯕꯨ ꯃꯣꯏꯒꯤꯗꯃꯛꯇ ꯇꯥꯟꯕꯗꯧꯅ ꯂꯥꯏꯔꯕ ꯃꯤꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕꯁꯤꯗꯤ ꯋꯥꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯑꯗꯨ ꯃꯗꯣꯝ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯦꯝꯆꯥ ꯑꯃꯗꯤ ꯄꯤꯁꯛꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯃꯅ ꯑꯃꯕꯨ ꯏꯉꯥꯟ ꯉꯥꯟꯅ ꯎꯅꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯅꯨꯄꯥ, ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯝꯕꯜꯁꯦ ꯈꯥꯗꯣꯏ ꯁꯔꯨꯛ ꯃꯤ ꯀꯣꯛ ꯅꯦꯛꯊꯣꯛꯁꯤꯕ꯫ ꯁꯦꯜ ꯍꯥꯏꯔꯦ ꯄꯩꯒꯩ ꯂꯩ, ꯃꯤ ꯅꯦꯛꯊꯣꯛꯁꯤꯗꯅ꯫ ꯄꯤꯁꯛꯅ ꯍꯣꯏꯅꯦ, ꯃꯤ ꯅꯦꯛꯊꯣꯛꯄꯕꯨꯗꯤ ꯌꯥꯏꯅꯦ꯫ ꯑꯗ ꯑꯩꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯁꯨꯝ ꯇꯧꯕꯅꯤ꯫ ꯅꯪꯅ ꯃꯤ ꯅꯦꯛꯁꯦ ꯍꯥꯏꯔꯒꯅ ꯅꯦꯛꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯀꯥꯏꯒꯤ ꯂꯥꯏꯔꯕ ꯃꯤ ꯑꯃ ꯁꯦꯜ ꯄꯤꯒꯦ, ꯁꯝꯕꯜ ꯈꯥꯔꯨ ꯂꯥꯎ ꯍꯥꯏꯕꯗ ꯍꯣꯠꯇꯅ ꯆꯦꯜꯂꯛꯂꯗꯕꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯃꯦꯝꯆꯥ ꯑꯃꯗꯤ ꯄꯤꯁꯛꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯖꯥꯎ ꯉꯥꯡꯕꯤꯁꯦ꯫ ꯍꯩꯃ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ꯫ ꯁꯨꯃꯥꯡꯗ ꯉꯥ ꯐꯧꯔꯝꯕꯅꯤ, ꯍꯧꯗꯣꯡꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦ, ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯑꯁ, ꯀꯔꯤꯅꯣ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯍꯥꯏ ꯃꯦꯝꯆꯥ, ꯃꯦꯝꯆꯥ, ꯄꯤꯁꯛ, ꯑꯩꯕꯨ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯟꯕꯤꯌꯨ꯫ ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯨꯗꯈꯤ꯫ ꯃꯦꯝꯆꯥꯅ ꯑꯩꯃ, ꯏꯃꯥꯕꯣꯛꯁꯤ ꯂꯦꯛꯊꯈ꯭ꯔꯦꯅꯦ꯫ ꯍꯩ, ꯂꯦꯛꯊꯅꯤꯡ ꯂꯦꯛꯊꯖꯁꯅꯨ꯫ ꯂꯧ, ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯑꯃꯗꯤ ꯃꯦꯝꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯠꯇꯦ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯋꯥꯟꯊꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯑꯣꯏꯔꯝꯅꯤ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯁꯤꯕꯨ ꯁꯤꯔꯗꯤ ꯐꯅꯤ, ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯑꯋꯣꯏꯕ, ꯑꯩꯁꯨ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝ ꯌꯦꯡꯁꯤꯟꯕꯅꯤ, ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯥꯏꯕꯁꯦ ꯌꯥꯝ ꯀꯜꯂꯛꯄꯅꯤ꯫ ꯑꯗꯣ ꯋꯥꯟꯊꯍꯧꯔꯤꯗꯨꯕꯨ ꯏꯃꯨꯡꯒꯤ ꯃꯤꯅ ꯎꯗ꯭ꯔꯤꯖꯥꯠꯂꯣ ꯍꯧꯖꯤꯛꯐꯥꯎ? ꯎꯒꯦꯔ ꯎꯔꯣꯏꯔ ꯃꯣꯏ ꯃꯣꯏ ꯊꯣꯛꯄ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯕꯤꯗꯧ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯄꯨꯛꯆꯥꯎꯅ ꯇꯥꯔꯗꯨꯅ ꯄꯨꯛꯆꯥꯎ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯥ ꯃꯃꯧꯗ ꯄꯥꯎ ꯇꯝꯗꯨꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯂꯩꯀꯠꯅꯗꯨꯅ ꯀꯩꯁꯨꯝ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯅꯣꯡꯃ ꯄꯤꯁꯛ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯃꯤꯍꯥꯠꯄ ꯍꯨꯔꯥꯟꯕ 3 ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ ꯊꯣꯡꯁꯦ ꯍꯦꯛꯇ ꯀꯧꯈꯥꯏꯔꯒ ꯆꯪꯂꯁꯤꯔꯣ ꯑꯉꯝꯕ? ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅ ꯍꯣꯏ, ꯀꯧꯈꯥꯏꯔꯁꯤ꯫ ꯉꯁꯤꯗꯤ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯄꯨꯝꯕ ꯄꯨꯔꯗꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ ꯑꯃꯨꯛ ꯃꯣꯏꯒꯤꯁꯦ ꯁꯟꯁꯨ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯤꯅꯦ꯫ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯁꯟꯕꯤ 2 ꯈꯥꯏꯕꯤꯌꯨꯀꯣ ꯑꯉꯝꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯁꯪꯒꯣꯝ ꯌꯥꯝ ꯄꯥꯝꯖꯕꯅꯦꯕ꯫ ꯍꯨꯔꯥꯟꯕ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯉꯝꯕ, ꯑꯩꯒꯤꯗꯤ ꯁꯟꯕꯤ 3 ꯑꯣꯏꯅ ꯈꯥꯏꯕꯤꯌꯨ, ꯃꯔꯝꯗꯤ ꯑꯩꯒꯤꯗꯤ ꯑꯉꯥꯡ 9ꯅꯤꯅ꯫ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯁꯪꯒꯣꯝ ꯌꯥꯝ ꯄꯥꯝꯃꯤ, ꯑꯗꯨꯅ ꯑꯃꯨꯛꯇ ꯄꯦꯟꯅ ꯄꯤꯊꯛꯀꯦ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯅꯣꯏꯅ ꯈꯥꯏꯕꯤꯌꯨ ꯍꯥꯏꯕꯗ ꯑꯩꯅ ꯂꯣꯏꯅ ꯈꯥꯏꯕꯤꯗꯣꯏꯅꯤ꯫ ꯊꯣꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯧꯈꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯍꯨꯔꯥꯟꯕ 3 ꯑꯗꯨꯅ ꯊꯣꯡ ꯀꯧꯈꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯦꯝꯆꯥ ꯑꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯊꯛꯄ ꯊꯣꯛꯂꯛꯄꯒ ꯍꯨꯔꯥꯟꯕ 3ꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯒ ꯍꯦꯛ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯈꯪꯂꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯍꯦ, ꯀꯅꯥ ꯀꯅꯥꯅꯣ ꯅꯣꯏ? ꯍꯨꯔꯥꯟꯕ 3 ꯑꯗꯨꯁꯨ ꯈꯪꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯏ, ꯈꯪꯉꯤꯍꯦ꯫ ꯍꯦ ꯅꯨꯄꯤ, ꯇꯨꯃꯤꯟꯅ ꯂꯩ, ꯑꯩꯈꯣꯏ ꯃꯤꯍꯠꯄ ꯍꯨꯔꯥꯟꯕꯅꯤ꯫ ꯅꯊꯣꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯅꯣꯏꯒꯤ ꯑꯔꯩꯕ ꯁꯦꯜ ꯄꯨꯝꯕ ꯄꯨꯊꯣꯔꯛꯎ꯫ ꯍꯥ, ꯁꯦꯜ ꯂꯩꯇꯦ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯕꯨꯡꯁꯤꯡ, ꯅꯆꯟꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯏꯃꯨꯡꯅꯤ꯫ ꯑꯩ ꯆꯠꯂꯣꯍꯦ, ꯏꯕꯨꯡ ꯀꯥꯏꯅ, ꯃꯁꯛꯁꯤꯒ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯏꯕꯨꯡ ꯀꯥꯏꯅ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯨ ꯌꯥꯝ ꯑꯍꯜ ꯃꯥꯜꯂ ꯆꯥꯠꯂꯅꯦ꯫ ꯇꯟꯖꯥꯗꯨꯗ ꯄꯤꯁꯛꯅ ꯅꯨꯄꯤ, ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯈ꯭ꯔꯤꯗꯨꯕꯣ? ꯀꯅꯥ ꯀꯅꯥꯅꯣ ꯅꯣꯏꯗꯤ? ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯀꯗꯥꯏꯗꯩ ꯆꯥꯎ ꯍꯦꯟꯗꯕ ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯟꯕ ꯅꯨꯄꯥꯅꯣ ꯁꯤꯅ? ꯀꯩꯅꯣꯅꯦ, ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯟꯕ ꯑꯩꯁꯦ
Handak inaw na sel paibada maming chatkhalaklibah pisak haidunine. ꯃꯦꯝꯆꯥꯅ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯍꯨꯔꯥꯟꯕꯁꯤꯡꯁꯤꯗ ꯃꯥꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯅꯤ ꯑꯃꯨꯛ ꯇꯥꯛꯁꯤꯟꯈ꯭ꯔꯦꯅꯦ ꯃꯁꯤꯕꯨ ꯄꯤꯁꯛꯅ Noi ahumse lairaba thabak sufam thiba lakpa soidana oiramni ai khangi chaningai leiraktadana numidangni ahingni khangdana thabak thiba lakliba natro wanu noigi thabak aina pini ko sel sumatik chana pini da kaino ne ai se sel paiba pisak ni pisak ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨ ꯅꯣꯛꯂꯒ somse sel paiba pisak neba yam pharine dudi ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯃꯤꯍꯥꯠꯄ ꯍꯨꯔꯥꯟꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨꯅ ꯃꯦꯝꯆꯥ ꯑꯃꯗꯤ ꯄꯤꯁꯛꯄꯨ ꯃꯆꯤꯟ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯣꯏꯖꯔꯤꯕ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯄꯤꯁꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯄꯤꯁꯛ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟ ꯄꯨꯟꯁꯤꯟꯕꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯄꯨꯛꯆꯥꯎꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯌꯨꯝ ꯃꯩ ꯆꯥꯛꯂꯝꯕꯗꯨ ꯎꯕꯗ ꯀꯞꯂꯗꯨꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯕꯗꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯃꯤꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕꯅ ꯂꯩꯅꯅꯕ ꯌꯨꯝ ꯑꯃ ꯁꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯂꯧ ꯁꯪꯉꯝ ꯑꯗꯨꯗꯒꯤ ꯂꯧꯈꯥꯏ ꯑꯃ ꯌꯣꯟꯊꯣꯛꯂꯒ ꯌꯨꯝ ꯑꯃ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤ ꯄꯤꯁꯛꯇꯤ ꯍꯨꯔꯥꯟꯕꯅ ꯍꯨꯈꯤꯕ ꯃꯥꯒꯤ ꯃꯔꯜꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯂꯩꯕꯅ ꯑꯅꯥꯕ ꯑꯣꯜꯂꯛꯇꯨꯅ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯆꯤꯜꯂꯝꯃꯤ ꯃꯦꯝꯆꯥꯅ ꯅꯨꯄꯥ ꯅꯪꯕꯨ ꯅꯥꯔꯤꯗꯣ ꯐꯅꯕ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯥꯌꯦꯡꯊꯣꯛꯁꯤꯗꯅ ꯌꯥꯗꯦ ꯅꯨꯄꯤ ꯁꯦꯜ ꯌꯥꯝ ꯇꯤꯡꯂꯅꯤ ꯑꯩ ꯂꯥꯌꯦꯡꯉꯣꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯤꯕ꯭ꯔꯣ ꯀꯥꯟꯅꯗꯦ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯈꯥꯏ ꯑꯃ ꯂꯩꯔꯤꯗꯣ ꯃꯗꯨ ꯌꯣꯟꯊꯣꯛꯂꯁꯤ ꯑꯗꯨꯒ ꯂꯥꯌꯦꯡꯕ ꯍꯧꯔꯁꯤ ꯌꯥꯗꯦ ꯂꯧ ꯌꯣꯟꯕ ꯌꯥꯗꯦ ꯑꯩ ꯑꯗꯨꯝ ꯅꯥꯖꯁꯅꯤ ꯂꯧꯗꯤ ꯌꯣꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯂꯧ ꯁꯪꯉꯝ ꯑꯃꯈꯛ ꯂꯩꯖꯕꯗꯣ ꯂꯧꯈꯥꯏ ꯑꯃꯗꯤ ꯌꯨꯝ ꯁꯥꯕꯒꯤ ꯌꯣꯟꯊꯣꯛꯂꯦ ꯂꯦꯝꯍꯧꯔꯤꯕ ꯂꯧꯈꯥꯏ ꯑꯃꯗꯨꯗꯤ ꯌꯣꯟꯊꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯕꯋꯥ ꯑꯣꯏꯅ ꯇꯧꯏ ꯂꯧꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯂꯩꯔꯁꯨ ꯌꯥꯏ ꯃꯔꯨꯗꯤ ꯅꯨꯄꯥ ꯅꯪꯅ ꯅꯥꯕ ꯐꯕꯗꯨꯅꯤ ꯅꯪꯅꯕꯨ ꯅꯥꯕ ꯐꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯑꯃꯨꯛ ꯂꯩꯕ ꯌꯥꯏ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯣ ꯃꯣꯏ ꯑꯩꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯁꯦꯜꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯆꯥꯕ ꯆꯥꯛꯇꯣ ꯐꯨꯜꯂꯒ ꯁꯤꯔꯁꯅꯨ ꯃꯣꯏ ꯌꯥꯔꯦꯁꯦ ꯇꯣꯛꯄꯤꯔꯣ ꯃꯗꯨꯗ ꯁꯨꯝ ꯈꯟꯕꯗ ꯅꯁꯥꯗꯣ ꯑꯅꯥꯕ ꯑꯣꯜꯂꯤ ꯇꯣꯛꯑꯣ ꯈꯜꯂꯨꯔꯅꯨ ꯑꯁꯨꯝꯅ ꯃꯦꯝꯆꯥ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧꯈꯥꯏ ꯑꯗꯨ ꯌꯣꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯄꯤꯁꯛꯄꯨ ꯂꯥꯌꯦꯡꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯁꯛꯇꯤ ꯅꯥꯕ ꯐꯔꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯄꯤꯁꯛ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯈꯝꯊꯦꯡꯅ ꯋꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯇꯝ ꯈꯔ ꯁꯦꯜ ꯄꯥꯏꯔꯤꯉꯩ ꯅꯥꯄꯜ ꯀꯥꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯈꯨꯟꯖꯥ ꯑꯃꯠꯇꯅ ꯃꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯝꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯁꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯊꯥꯗꯨꯅ ꯍꯤꯞꯂꯤ ꯅꯥꯀꯟꯗꯅ ꯃꯦꯝꯆꯥ ꯋꯥꯈꯜ ꯋꯥꯅ ꯐꯝꯂꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯊꯣꯡꯅꯅꯕ ꯆꯦꯡꯁꯨ ꯂꯩꯇꯦ ꯋꯥꯜꯂꯨꯅꯕ ꯁꯦꯜꯁꯨ ꯂꯩꯇꯦ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯄꯨꯛꯆꯥꯎ ꯑꯗꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯍꯩ ꯃꯁꯤꯃ ꯆꯥꯛꯇ ꯇꯧ ꯂꯩ ꯁꯣꯝꯗꯅ ꯊꯣꯡꯅꯕ ꯆꯦꯡ ꯐꯥꯎ ꯂꯩꯇꯦ ꯁꯦ ꯏꯃꯥ ꯋꯥꯍꯩꯒꯤ ꯆꯥꯛ ꯂꯥꯝꯕ ꯐꯅꯕ ꯅꯕꯨꯛꯇꯨꯗꯅꯦ ꯈ꯭ꯋꯥꯡꯆꯦꯠ ꯀꯟꯅ ꯂꯥꯛꯁꯤꯜꯂꯣ ꯑꯗꯨꯒ ꯏꯁꯤꯡ ꯊꯛꯆꯤꯜꯂꯣ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯩꯍꯥꯎ ꯑꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯃꯦꯝꯆꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯃꯦꯝꯆꯥ ꯑꯩꯃ ꯂꯩꯍꯥꯎ ꯀꯥꯈꯠꯂꯣ ꯀꯔꯤ ꯂꯩꯔꯒꯦ ꯅꯪ ꯂꯥꯛꯄꯕꯣ ꯑꯩꯃ ꯏꯇꯩꯁꯨ ꯂꯩꯕꯤꯔꯝꯃꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯍꯥꯎ ꯃꯥꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯃꯀꯣꯛꯇ ꯀꯨꯞꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯇꯩ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯀꯨꯏꯔꯦ ꯈꯪꯖꯕ ꯑꯗ ꯑꯩꯁꯦ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯀꯗꯕꯗꯣ ꯀꯔꯤꯅꯣ ꯈꯔ ꯄꯨꯔꯛꯇ꯭ꯔꯗꯤ ꯂꯥꯛꯄ ꯏꯀꯥꯏꯔꯗꯨꯅ ꯑꯗꯨꯝ ꯂꯩꯔꯨꯔꯕ ꯑꯗꯣ ꯉꯁꯤꯗꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯂꯤ ꯑꯗ ꯁꯦꯜ ꯂꯩꯔꯤꯉꯩ ꯏꯆꯦ ꯍꯣꯏꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯍꯧꯔꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯁꯦ ꯏꯆꯦ ꯈꯥꯎꯁꯤ ꯂꯧꯁꯤꯜꯂꯣ ꯆꯥꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯛꯄꯅꯤ ꯄꯨꯛꯆꯥꯎꯅ
ꯑꯩ ꯉꯁꯥꯏꯗꯒꯤ ꯄꯨꯛ ꯂꯥꯝꯃꯒ ꯂꯩꯔꯝꯂꯤꯅꯤ ꯐꯅꯗꯨꯝ ꯐꯔꯦ ꯉꯥꯃꯨꯛ ꯑꯃ ꯆꯥꯊꯣꯛꯀꯦ ꯂꯩꯍꯥꯎꯅ ꯍꯩꯃ ꯄꯨꯛꯆꯥꯎ ꯅꯪꯕꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯗ ꯊꯣꯡꯐꯥꯎ ꯊꯣꯡꯗ꯭ꯔꯤ ꯆꯦꯡ ꯂꯩꯇꯦꯅ ꯃꯦꯝꯆꯥꯅ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯁꯤꯗꯤ ꯀꯩꯅꯣꯅꯦ ꯂꯩꯍꯥꯎ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯛ ꯊꯣꯡꯉꯔꯣꯏꯁꯦ ꯍꯥꯏꯗꯅ ꯊꯣꯡꯗ꯭ꯔꯕ ꯄꯨꯛꯆꯥꯎꯅ ꯏꯃꯥ ꯅꯪꯕꯨ ꯆꯦꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯂꯩꯍꯥꯎꯅ ꯏꯆꯦ ꯃꯦꯝꯆꯥ ꯅꯅꯥꯎ ꯆꯦꯡ ꯄꯨꯖꯔꯛꯀꯦ ꯌꯥꯔꯅꯤꯗ ꯂꯩꯍꯥꯎ ꯀꯩꯗꯧꯕꯒꯤ ꯌꯥꯗꯣꯏꯅꯣ ꯆꯦꯡ ꯂꯩꯇ꯭ꯔꯗꯤ ꯀꯣꯛ ꯍꯪꯕ ꯂꯥꯛꯀꯦꯗꯤ ꯏꯆꯦ ꯁꯨꯕ ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞ ꯇꯧꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯁꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯇꯨꯅ ꯇꯧꯒꯅꯤ ꯏꯆꯦ ꯅꯅꯥꯎ ꯆꯦꯡ ꯄꯨꯖꯔꯛꯀꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯄꯤꯔꯝꯃꯨ ꯃꯦꯝꯆꯥ ꯂꯩꯍꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯗꯨꯉꯩ ꯂꯩꯍꯥꯎꯗ ꯃꯥꯅ ꯇꯊꯤ ꯇꯊꯤ ꯆꯩꯕꯤꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯦꯝꯆꯥꯅ ꯂꯩꯍꯥꯎ ꯉꯁꯤꯗꯤ ꯏꯆꯦ ꯅꯪꯒꯤ ꯅꯐꯝꯗ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯦ ꯑꯗꯨꯉꯩ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯪꯅ ꯅꯆꯦ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯈꯤꯕꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯅꯪꯕꯨ ꯑꯩꯅ ꯇꯊꯤ ꯇꯊꯤ ꯆꯩꯕꯤꯈꯤꯕ ꯅꯆꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯏꯆꯦ ꯑꯗꯨꯒꯤꯕꯨ ꯅꯅꯥꯎ ꯀꯔꯤꯁꯨ ꯈꯟꯗꯦ ꯀꯥꯟꯗꯦꯁꯦ ꯏꯆꯦ ꯑꯉꯥꯡ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯆꯥꯛ ꯃꯩ ꯊꯥꯒꯠꯄꯤꯔꯝꯃꯨ ꯅꯅꯥꯎꯅ ꯆꯝꯐꯨꯠ ꯐꯨꯠꯆꯔꯝꯕꯅꯤ ꯏꯇꯩꯅ ꯆꯥꯅꯕ ꯅꯅꯥꯎ ꯄꯨꯖꯔꯒꯦ ꯆꯦꯡꯁꯨ ꯄꯨꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯍꯥꯎ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯦꯡ ꯄꯨꯔꯛꯇꯨꯅ ꯃꯦꯝꯆꯥꯗ ꯄꯤꯔꯝꯃꯤ ꯁꯦ ꯏꯆꯦ ꯃꯇꯨꯡꯗ ꯆꯦꯡ ꯂꯩꯇ꯭ꯔꯁꯨ ꯅꯅꯥꯎꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯅꯪꯒꯤꯕꯨ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯌꯥꯝ ꯂꯩꯍꯧꯔꯤꯌꯦ ꯍꯟꯗꯛ ꯆꯍꯤꯗꯤ ꯏꯄꯥꯝꯒꯤ ꯏꯕꯨꯡꯁꯤꯡꯅ ꯑꯩꯒꯤ ꯐꯧ ꯁꯔꯨꯛ ꯇꯝꯕꯤꯔꯛꯑꯦ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯃꯦꯝꯆꯥ ꯃꯦꯝꯆꯧ ꯏꯃꯥꯕꯣꯛ ꯑꯩ ꯂꯥꯛꯂꯤꯅꯦ ꯑꯩꯃ ꯂꯩꯍꯥꯎ ꯅꯪꯁꯨ ꯂꯩꯔꯝꯂꯤꯅ ꯍꯣꯏ ꯏꯃꯥꯕꯣꯛ ꯏꯆꯦ ꯃꯦꯝꯆꯥ ꯏꯃꯥꯕꯣꯛꯀ ꯋꯥꯔꯤ ꯇꯧꯕꯤꯍꯧꯀꯣ ꯅꯅꯥꯎ ꯆꯠꯆꯔꯒꯦ ꯏꯃꯥꯕꯣꯛ ꯅꯃꯧ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯄꯤꯁꯛꯇꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯅꯥꯔꯤꯅꯣꯅꯦ ꯃꯥꯕꯨ ꯑꯃꯥꯏꯕ ꯀꯅꯥꯗ ꯌꯦꯡꯒꯦ ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ ꯃꯥꯅ ꯅꯥꯔꯤꯁꯤꯕꯣ ꯈꯪꯗꯦꯗ ꯏꯃꯥꯕꯣꯛ ꯆꯥꯎꯊꯣꯛꯎ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ ꯑꯃꯥꯏꯕꯅꯁꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯦ ꯍꯥꯏ ꯌꯦꯡꯕꯕꯨꯗꯤ ꯑꯃꯥꯏꯕ ꯃꯥꯏꯖꯥꯎꯗ ꯌꯦꯡꯉꯤ ꯍꯥ ꯑꯃꯥꯏꯕ ꯃꯥꯏꯖꯥꯎ ꯍꯥꯏꯕ ꯊꯪꯅꯕ ꯈꯨꯜꯒꯤꯗꯨꯔꯣ ꯃꯥꯅꯤ ꯑꯗ ꯌꯦꯡꯂꯗꯤ ꯀꯔꯥꯏꯗꯒꯤ ꯐꯅꯤꯒꯦ ꯃꯗꯨꯒꯤ ꯑꯃꯥꯏꯕꯗꯨꯗꯤꯅꯦ ꯌꯥꯝꯅ ꯍꯩꯇꯕꯅꯤ ꯁꯦꯜꯁꯨ ꯌꯥꯝ ꯆꯣꯞꯄꯅꯤꯅꯦ ꯍꯥ ꯁꯦꯜ ꯆꯣꯞꯄꯦꯕ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯃꯥꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯔꯤꯗꯣ ꯀꯅꯥꯒꯤ ꯃꯥꯅ ꯂꯧꯈ꯭ꯔꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯈꯤꯠꯀꯤ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤꯗ ꯏꯃꯥꯕꯣꯛ ꯀꯥꯟꯅꯗꯦ ꯃꯉꯣꯟꯗ ꯌꯦꯡꯂꯕꯗꯤ ꯅꯣꯏꯅꯦ ꯑꯅꯥꯕꯁꯨ ꯐꯔꯣꯏ ꯁꯦꯜꯁꯨ ꯇꯤꯡꯗꯨꯅ ꯇꯣꯛꯂꯅꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯁꯤꯟꯗꯣꯛꯁꯤ ꯅꯃꯥꯕꯣꯛꯀꯤ ꯏꯄꯥꯝꯗ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯊꯣꯛꯄ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯃꯥꯕꯨ ꯌꯦꯡꯍꯟꯁꯤ ꯍꯣꯏ ꯏꯃꯥꯕꯣꯛ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯂꯁꯤ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯕꯣꯛꯅ ꯅꯣꯡꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒꯦ ꯑꯩꯃ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯁꯦ ꯁꯤ ꯂꯧꯁꯤꯜꯂꯨꯁꯦ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯏꯃꯥꯕꯣꯛ ꯁꯦ ꯂꯧꯁꯤꯜꯂꯨꯁꯦ ꯏꯃꯥꯕꯣꯛꯅ ꯁꯨꯝ ꯃꯇꯦꯡ ꯇꯧꯕꯅꯤ ꯏꯃꯨꯡꯒꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯌꯨꯁꯦ ꯌꯥꯔꯦꯗ ꯏꯃꯥꯕꯣꯛ ꯍꯩꯃ ꯃꯦꯝꯆꯥ ꯀꯔꯤꯅꯣ ꯂꯧꯁꯤꯜꯂꯨꯅꯦ ꯅꯪꯕꯣ ꯏꯃꯥꯕꯣꯛꯅ ꯅꯣꯏꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯇꯧꯕꯅꯤꯅꯦ ꯁꯤꯗꯒꯤꯗꯤꯅꯦ ꯄꯤꯁꯛ ꯅꯥꯕ ꯐꯕꯒ ꯏꯃꯥꯕꯣꯛꯅ ꯅꯈꯣꯏꯒꯤ ꯉꯥꯅꯨ ꯌꯦꯟ ꯂꯩꯕꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯥꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥꯕꯣꯛ ꯑꯗꯨꯕꯨꯅꯦ ꯏꯃꯥꯕꯣꯛ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯀꯅꯥ ꯅꯠꯇꯦ ꯏꯆꯥ ꯏꯃꯧꯅꯤꯅ ꯍꯥꯏꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯕꯣꯛ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯦꯝꯆꯥ ꯅꯪ ꯑꯃꯗꯤ ꯄꯤꯁꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯕꯨꯅꯦ ꯅꯈꯣꯏ ꯑꯅꯤꯁꯤ ꯁꯦꯜ ꯈꯔ ꯍꯦꯛ ꯄꯥꯏꯕꯒ ꯅꯥꯄꯟ ꯍꯦꯛꯇ ꯀꯥꯏ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯑꯦ ꯍꯥꯏꯕꯗꯨ ꯀꯥꯎꯒꯅꯨ ꯌꯦꯡꯉꯨ ꯅꯈꯣꯏꯅ ꯃꯇꯝ ꯈꯔ ꯁꯦꯜ ꯄꯥꯏꯔꯤꯉꯩ ꯅꯈꯣꯏꯅ ꯂꯥꯏꯔꯕ ꯃꯤꯁꯤꯡꯕꯨ ꯀꯌꯥꯗ ꯎꯁꯤꯠꯈꯤꯗꯕ ꯅꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯇꯧꯈꯤꯕꯗꯣ ꯃꯗꯨ ꯐꯠꯇꯦꯀꯣ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯈꯛ ꯇꯧꯒꯅꯨ ꯉꯁꯤ ꯅꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯕꯁꯤ ꯎꯔꯦꯗꯅ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯉꯁꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ
ꯑꯗꯨꯒ ꯉꯁꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯎꯀꯨꯅꯣꯏ ꯍꯣꯏ ꯏꯃꯥꯕꯣꯛ ꯅꯃꯣ ꯋꯥꯈꯜ ꯇꯥꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯤꯕꯁꯦ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯄꯜ ꯑꯁꯦ ꯊꯨꯗꯦꯛꯀꯦ ꯈꯜꯂꯗꯨꯅ ꯋꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯉꯩ ꯁꯦꯜ ꯈꯔ ꯄꯥꯏꯔꯤꯉꯩ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯕꯨ ꯀꯌꯥꯗ ꯍꯟꯊꯅ ꯌꯦꯡꯂꯨꯕ ꯃꯁꯤ ꯄꯨꯝꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯑꯗꯨꯅꯤ ꯐꯔꯦ ꯑꯩꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯊꯨꯕꯗ ꯑꯃꯥꯏꯕꯗꯣ ꯑꯩ ꯄꯨꯔꯛꯂꯒꯦ ꯑꯗꯨꯒ ꯂꯥꯌꯦꯡꯕ ꯍꯧꯔꯁꯤ ꯑꯆꯪꯕ ꯁꯦꯜ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯐꯔꯦ ꯏꯃꯥꯕꯣꯛ ꯆꯠꯂꯦꯀꯣ ꯃꯦꯝꯆꯥ ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯐꯛꯇ ꯍꯤꯞꯇꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯇꯥꯔꯝꯕ ꯄꯤꯁꯛ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ ꯅꯨꯄꯤ ꯏꯃꯥꯕꯣꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯔꯤꯕꯅꯣ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯤꯕ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯤ ꯑꯩ ꯈꯜꯂꯨꯔꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯛꯏ ꯑꯗꯨꯉꯩ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯑꯗꯨꯅꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯁꯦ ꯅꯣꯡꯃꯗ ꯐꯅ ꯈꯜꯂꯨꯗꯦ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯈꯤꯕ ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯂꯨꯝꯅ ꯅꯨꯡꯁꯤꯅ ꯈꯟꯕꯤꯔꯝꯂꯤꯕ ꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯀꯥꯕ ꯂꯤꯆꯠ ꯑꯗꯨ ꯊꯥꯗꯣꯛꯂꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯤꯆꯠꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯏꯃꯥꯕꯣꯛ ꯑꯃꯗꯤ ꯂꯩꯍꯥꯎꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯇꯝꯕꯤꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯤꯁꯛ ꯑꯃꯗꯤ ꯃꯦꯝꯆꯥ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯤꯁꯛꯁꯨ ꯑꯃꯥꯏꯕ ꯑꯃꯗ ꯂꯥꯌꯦꯡꯕꯗꯒꯤ ꯅꯥꯕ ꯐꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯀꯟꯅꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯕꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯤꯁꯛꯀꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯝꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯕꯗꯒꯤ ꯐꯥꯔꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈꯤꯔꯝꯃꯤ